ꯍꯧꯖꯤꯛꯇꯤ ꯍꯂꯤꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯕꯔꯀꯠꯀꯤ ꯕꯔꯀꯠ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯕꯔꯀꯠ ꯂꯩꯔꯝꯃꯤ꯫ ꯂꯩꯖꯔꯝꯕ ꯁꯥꯁꯤꯡ ꯅꯣꯏꯈꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯝꯂꯥꯡꯁꯤꯡ ꯈꯣꯝꯅ ꯄꯨꯝꯊꯟ ꯊꯟꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯔꯀꯠꯀꯤ ꯕꯔꯀꯠ ꯈꯛꯇ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯃꯤꯅꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯑꯗꯨ ꯆꯍꯤ 2 ꯍꯂꯤꯃꯥꯒꯤ ꯈꯣꯝ ꯊꯛꯂꯝꯃꯤ꯫ ꯍꯂꯤꯃꯥꯒꯤ ꯁꯤꯃꯥ ꯀꯧꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯇꯝꯄꯥꯛꯇ ꯆꯥꯎꯔꯛꯈꯤ꯫ ꯑꯍꯥꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯅ ꯃꯔꯥꯡ ꯀꯥꯏꯔꯕ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯃꯁꯥ ꯊꯨꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯥꯡꯒꯜ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨ ꯃꯃꯥꯒꯤ ꯃꯇꯝꯄꯥꯛꯇ ꯂꯩꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯂꯤꯃꯥꯅ ꯑꯉꯥꯡ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯃꯤꯠꯀꯤ ꯃꯥꯡꯗꯒꯤ ꯊꯥꯞꯇꯣꯛꯍꯟꯅꯤꯡꯗꯕ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯔꯀꯠꯀꯤ ꯕꯔꯀꯠ ꯈꯛꯇꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯥꯗꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒ ꯕꯔꯀꯠ ꯂꯩꯔꯕ ꯑꯉꯥꯡ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯍꯂꯤꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯑꯃꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯥꯅ ꯈꯜꯂꯝꯃꯤ, ꯃꯇꯝ ꯈꯔꯒ ꯑꯉꯥꯡ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯧꯕ ꯑꯁꯤꯅꯤ꯫ ꯑꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯂꯤꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯁꯨꯝꯅ ꯈꯟꯕꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯁꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯛꯀꯥꯗ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯁꯤ ꯃꯍꯥꯛꯀ ꯆꯥꯟꯅꯗꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯁꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯃꯎ ꯑꯁꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯨꯈꯤꯒꯦ꯫ ꯃꯁꯥ ꯃꯎ ꯈꯔꯒ ꯍꯦꯟꯅ ꯐꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯂꯤꯃꯥꯅ ꯑꯃꯤꯅꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯂꯤꯃꯥꯅ ꯑꯃꯤꯅꯥꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯛꯀꯥꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯃꯤꯅꯥꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯂꯤꯃꯥꯅ ꯍꯥꯏꯖꯃꯟꯕꯗꯨꯗ ꯑꯃꯤꯅꯥꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯃꯤꯅꯥꯅ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗꯗꯤ ꯍꯂꯤꯃꯥ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯂꯤꯃꯥꯅ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯂꯝꯍꯥꯡ ꯂꯩꯉꯣꯏꯒꯤ ꯑꯇꯣꯡ ꯑꯀꯨꯠ, ꯑꯔꯪ ꯑꯔꯪꯕ ꯅꯨꯡꯁꯤꯡ, ꯍꯥꯟꯅꯒꯤ ꯂꯣꯏꯅꯕꯁꯤꯡ, ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯤꯛꯂꯤꯕ ꯃꯨꯍꯝꯃꯗ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯟꯅꯩ꯫ ꯂꯩꯉꯣꯏꯗ ꯆꯣꯡꯈꯠ ꯆꯣꯡꯊꯥ ꯇꯧꯗꯨꯅ ꯁꯥꯟꯅꯖꯩ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡꯁꯤꯡꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯩ꯫ ꯍꯧꯖꯤꯛ ꯃꯨꯍꯝꯃꯗ ꯆꯍꯤ 5 ꯁꯨꯔꯛꯂꯝꯃꯤ꯫ ꯍꯂꯤꯃꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯀꯥꯏꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯗꯨ ꯑꯃꯨꯛꯀ ꯂꯥꯛꯂꯝꯃꯤ꯫ ꯍꯂꯤꯃꯥꯅ ꯃꯨꯍꯝꯃꯗꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯂꯤꯃꯥꯒꯤ ꯇꯁꯦꯡꯅꯃꯛ ꯃꯃꯤꯠꯀꯤ ꯑꯏꯪꯕꯅꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤ ꯍꯂꯤꯃꯥꯒꯤ ꯊꯃꯣꯏꯗ ꯇꯪꯗꯨ ꯂꯩꯇꯥꯖꯕꯅꯤ꯫ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨꯁꯨ ꯍꯂꯤꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯕꯨꯋꯠ ꯐꯪꯂꯕ ꯃꯇꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯂꯤꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯍꯂꯤꯃꯥꯒꯤꯗꯃꯛꯇꯗꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯁꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯊꯃꯣꯏꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯁꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯦ ꯇꯧꯕꯗꯒꯤ ꯊꯣꯛꯍꯧꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯂꯤꯃꯥꯅ ꯑꯃꯨꯛꯀ ꯈꯔ ꯊꯨꯖꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯍꯂꯤꯃꯥ ꯑꯉꯥꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯞꯁꯤ ꯍꯥꯏꯕꯗꯤ ꯑꯃꯨꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯃꯐꯝ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯃꯈꯣꯏ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯂꯤꯃꯥꯗꯁꯨ ꯍꯪꯂꯝꯃꯤ, ꯃꯁꯤ ꯀꯔꯤ ꯑꯉꯥꯡꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ? ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯄꯨꯈ꯭ꯔꯁꯤꯔꯥ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ꯫ ꯍꯂꯤꯃꯥꯅ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯍꯂꯤꯃꯥ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯂꯤꯃꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯐꯥꯎ ꯈꯜꯂꯨꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯨꯝꯅ ꯆꯦꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯝꯅ ꯑꯁꯨꯝꯅ
ꯈꯤꯕꯅꯣ ꯈꯜꯂꯨꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯃꯤꯅꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯃꯤꯅꯥꯗ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯂꯤꯃꯥ ꯋꯥꯈꯜ ꯂꯩꯇꯥꯔꯝꯃꯤ꯫